Numidangi matamni mangal terrace mathakta kakhatlaga Mikhubida call tawrei. Mikhubina, hello. Mangalna, hello. Ay tamo mangal ne. Mikhubina, aysu ngasaydi ngairamini. Nungaitabada loina haro. Ayna mating pangba ngamdo ordi panggi. Mangalna, atay lari nanggidubu haiba nangdringaida Mikhubina marak thalai. No questioning please. Kamaina kamdawna karam kande haiba wahangdo hangbirakanu. Ay kanadasu haijadri. Matam jabada soidan haijagi tamo. Fare, siwase toklase. Ado tamogido. Mangalna, fare hangaroige. Aigi warisidi yam sangre. Piklingaidagi kanagumi amabu nungsiduna adum lai. Maase ekoigi relatives maksu haibiyade. Yamna long distance ne. Adubu pura lapnabra haisu natte. Family gi oina yamna close oi. Mabu aina thamoy singna nungsigi. Nungsu nungsiri. Nasisu hojiksu hena nungsiri. Maase maraibaksu yam thire. Nauna mamado atopada mayum panki. Mapana mathanta luna tawsabini. Mana angang oidingai nupa amada luhonglure. Adubu luhongba tha ani phadringai nupadu laikidre. Adugi matung mamayumda halaktuna laiki. Wari singse khanglaba phawba aigi khongphamdi machet amata hongdoktri. Hena nungsiba phawrei. Mabu aina nungaina thamge haibase aigi asani manglane. Adubu mangphawnagadra haibadudi ai khangdre. Wari se nangoibagi haiduklabani. Atopo oramnadi haiduklamdabasu yayi jan. Mikhubi nungaidana. Ado nupidudi kaida laikhrage tamo. Mangalna, lay yam nakna inakta lay. Ichilsina nomata phongdokpasu laite. Phongdokluraga karini khankini amuksu khale. Nupido atay kanasu natte abemane. Mikhubi nihak tumina lay waga ngangkidre. Mangalna, hello, Ichan, hello, tabro. Mikhubina, tayo tamo. As tamo su yang wana may chakse khangi bazane. Ado tamugi nungsibana asing boyredi tamugi manglando mangpahaw na ba oisano. Aina tasing na tamugi mating panggi. Mangalna, hey, nang masadadi haruno ko. Mikhubina, hairo he. Aibu angawbiro tamosima hairaga nuglai. Mangalna, no, pena no. Ado ichalgi warido ayamna khangninge. Mikhubina, tamo ai thamage dinner gi matam oire mayam kaunare thameko. Wa haiba nangdringaida phone du kakthakre. Mangalna, ye thamkhra malene. Khangdreda ishwar magi lila sisu angakpani. Hayeng na kari orakani tambangam banateda. Adubu karigino aina Mikhubigi warisi tasingna khangingba hena phawraiba. Mikhubi phone du thamkre. Somda kanamtana karoppa nate. Ma mangalga wari makhataba pamdabagi kakthatpani. Mathanta phamungduda phamlaga walda ngatharami. Aduga wahang kya thorai. Mikhubi mathanta khalli. Abema Rohit na mabu thamoy singna nungsiba jala. Aduga abema na khalisina karino. As ay Rohita hekta call tawge. Mikhubina Rohita call tawrami. Rohitna, Mikhubiya kay lere. Mikhubina, kay haino dude. Phone ga tawrakpase yam yadabay waraba. Yam reserve lo. Rohitna, aduy nate sumhangbani jamna. Mikhubina, ado ay nangonda wam haidaw layko. Rohitna, kay wano haisa hairone. Mikhubina, yade hausi haiba nongma matang sabda haidoini. Rohitna, yamagun lehenbe wanine. Mikhubina, natradia pakhang amada naisabina haiba wabu. Rohitna, kisay ko nungsiga haisalaktana. Mikhubina, hairena khalone
yabu yadoribo noi sai leidudi Rohitna haisu hairoidabda khaibirano Mikhubina aina hausi thok haiziladi misinani sa Rohitna hairaadi aigi laibu phabani khandoini Mikhubina abemadi tanzaduda Rohita abemagi message ama lai abemana kaidorige Rohitna message adu yenglaga reply pirami ai thaba ama tawri nihak leraga tharake ko nungsibe Mikhubina kaidore waga ngangdriduna Rohitna ha kaisu tawde kai haiba hairo Mikhubina aina haidi aina nungsi thok haijalo abemadi kamai tawdorige haiba Rohit mathanta momo noi yaba yam leida hausi koirena hekta thuna dawna tedana Mikhubina hais nang wari sidi case lei hai Rohitna yare khaibira ano kaidorage Mikhubina hoida khaibani khandosu kaisu kaideda migi girlfriend lei banupada huzaroi Rohit yam serious oina asingro nang haidubo nang na khangdaba wari yam lei abemase ai yam nungsi adubu Mikhubina adubu kaidoraba Rohitna tose nang na khangaroi madi aina lauge di khande maram laibagini adumadi hangano Mikhubidi bhab tarabani magi wahaidu Mikhubina aduna takbadi nang mase dillelini natra Rohitna dillen badi nate ai mabudi nungsi khangdre kai haiduno Mikhubi aduga amana sengna haidorake nang uruba mikuptagi aigi firepse confuse ohen kibani asengmani Mikhubi tasengna Rohit bu ahanba ubada nungsiba mak natragasu haifet crush di leijakibani adubu magi girlfriend lei harapadagi khongpham adu handokibani ngasidi masada karigumba ma phawrokpadagi Rohitna abemagi wa palakpaduda pura makoktu mathak makha onkhre Mikhubi tapna hairei Rohit I love you ai nangbusu ahanba thingnaba mikuptagi nungsiba phawkibani Rohit ngiha khanjana duna lei aduga tapna hairei tasengna ai abemabu nungsi aina mabu kuitan tanajaduna nungsi phongdoki yabiu haizaki adubu mahaknasu aigi nungsibabu accept tobiki at the same time matamduda mahakna mamau oirure nupa sikhre hairaki nangsu khalo matamduda aina kamaina mabu ignore tawgani ai mabu nungsidabadi nate isada kainomadi dum phawre aisu laibak yenglage khanki aiga maga khangnai haiba khaktani ai mangonda aranba mityeng yengkide nomata katukaran ngangkiba leite magi izat busu aina sanage khak khankide adubu aina khanki how to ignore her matau karamna mana ibu nungsi haloisige haina magi nungsibadi mayek sum senglaki aisu tofom khangkide nangsu khanduni yengu ai kaidau haibano Mikhubina aduna takbadi nang mabu thamoi singna nungsiba nate mapan thongki phajababu kalakpane karigumba aina chelubi ama oiramnadi nang aibu nungsiba kaisu ngamoi nang aibu loge khakhaloi just like her Rohit wangangdana tumina lei ikaibasu phaurai Mikhubina makha tarai adubu aidi leisabi ori hojiksu ai numit mangani gi matam bige nang abemaga kaina nabato adugi matung akhoni nungsinani aduga amana numit mangani se aingonda kawrakono ai phone thamlage Rohitna thamgreni aibu hausi kaidogani lalibadi aini haibase aisu khangi Mikhubi yam free and frank oiba nupini masak fazai awat palaite leisabini amaromda abema ingtapi gyantai masak su fazai adubu leisabidi natre ai kari togane phare
ꯑꯩ ꯑꯕꯦꯝꯃꯕꯨ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯝꯃꯒꯤ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯥꯛꯏ꯫ ꯑꯕꯦꯝꯃꯅ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯔꯣꯍꯤꯠ? ꯑꯩꯗꯤ ꯅꯪꯒꯤ ꯃꯦꯁꯦꯖ ꯉꯥꯏꯕꯗ ꯆꯥꯛꯐꯥꯎ ꯆꯥꯕ ꯂꯣꯏꯔꯦ, ꯐꯃꯨꯡ ꯆꯪꯂꯕꯅꯦ꯫ ꯔꯣꯍꯤꯠꯅ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ꯫ ꯑꯁ ꯍꯜꯂꯔꯣꯏꯒꯦꯗ, ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒꯦ꯫ ꯑꯕꯦꯝꯃꯗꯤ ꯁꯣꯝꯗ ꯔꯣꯍꯤꯠꯀꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯝꯃꯤ꯫ ꯑꯕꯦꯝꯃꯅ ꯐꯔꯦꯗ, ꯆꯤꯜꯂꯝꯃꯅꯤ, ꯍꯣꯔꯦꯟ ꯀꯣꯟꯅ ꯃꯦꯁꯦꯖ ꯊꯥꯖꯔꯛꯑꯅꯤ, ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯈꯤꯇ ꯌꯦꯡꯒꯦ꯫ ꯑꯕꯦꯝꯃ ꯐꯃꯨꯡꯗ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯜ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯋꯥꯈꯜ ꯇꯧꯔꯤ꯫ ꯂꯥꯏꯔꯤꯛꯇꯨ ꯍꯥꯡꯕꯗꯪꯅꯤ, ꯀꯔꯤꯝꯇ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤ ꯃꯤꯠꯈꯨꯕꯤꯕꯨꯅꯤ꯫ ꯃꯉꯥꯜꯅ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯜꯒꯨꯝꯕꯤꯅꯤ, ꯃꯥꯅ ꯂꯩꯔꯝꯒꯗꯕ ꯃꯑꯣꯡꯗꯨ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯛꯄꯅꯤꯗ꯫ ꯈꯪꯗ꯭ꯔꯦꯗ, ꯁꯣꯝꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯔꯥꯡ ꯂꯥꯡꯂꯤꯕ, ꯏꯄꯥ ꯄꯥꯈꯠꯂꯤꯕ꯫ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯑꯌꯨꯛꯁꯤꯗ ꯃꯪꯂꯒ ꯐꯝꯃꯤꯗꯨꯅ? ꯉꯔꯥꯡꯒꯤ ꯃꯤꯈꯨꯕꯤꯗꯨ ꯑꯃꯨꯛ ꯄꯥꯝꯂꯕ꯭ꯔꯕ ꯅꯪ? ꯃꯁꯛꯁꯨ ꯐꯖꯩ, ꯑꯗꯨ ꯑꯣꯏꯅ ꯇꯧꯒꯦꯒ ꯇꯧꯔꯣꯗꯅ꯫ ꯃꯉꯥꯜꯅ ꯑꯁ ꯋꯥꯊꯤ ꯉꯥꯡꯉꯅꯨ ꯇꯥꯃꯣ, ꯃꯥꯅꯗꯤ ꯅꯪꯕꯨ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯔꯝꯕꯒꯤ ꯃꯊꯥ ꯁꯥꯔꯤꯁꯤꯗ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯅꯪꯅ ꯃꯊꯥ ꯁꯥꯏꯗꯨꯅ ꯀꯩꯒꯤ? ꯃꯉꯥꯜꯅ ꯅꯪꯗꯤ ꯅꯨꯄꯤ ꯄꯥꯝꯗꯦꯗꯅ, ꯅꯨꯄꯥ ꯄꯥꯝꯗꯥꯏꯅꯦ? ꯇꯣꯝꯊꯤꯟꯅ ꯍꯦ ꯁꯛ, ꯆꯤꯟ ꯊꯤꯔꯛꯀꯅꯤ, ꯅꯃꯥꯏ ꯀꯥꯏꯅꯤꯀꯣ ꯅꯪ꯫ ꯃꯉꯥꯜ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯀꯩꯅꯣ, ꯁꯥꯎꯏꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯉꯥꯜꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯝꯃꯤ꯫ ꯁꯤ ꯈꯪꯕ꯭ꯔꯥ, ꯑꯉꯥꯡꯅ ꯈꯥꯏꯔꯤꯅꯦꯅ ꯈꯔ ꯄꯛꯆꯔꯗꯤ ꯐꯩ꯫ ꯃꯉꯥꯜꯅ ꯀꯔꯤꯅꯣ ꯉꯥꯎꯕ꯭ꯔꯣ, ꯃꯤꯉꯣꯟꯗꯕꯨ ꯁꯦꯁꯥ ꯁꯦꯁꯥ, ꯑꯍꯟꯅꯦꯅ ꯈꯨꯠ ꯍꯟꯕꯤꯗꯕꯅꯤꯀꯣ ꯅꯪ꯫ ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯣ, ꯀꯣꯂꯦꯖꯁꯨ ꯆꯠꯇꯣꯏꯅꯤꯅ꯫ ꯇꯣꯝꯊꯤꯟꯅ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯅꯕ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤꯅꯦ, ꯊꯣꯡꯉꯣꯏ, ꯉꯁꯤꯗꯤ ꯑꯩ ꯁꯨꯛꯊꯣꯡ ꯊꯣꯡꯉꯣꯏꯀꯣ, ꯍꯦꯜꯂꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯇꯜꯂꯗꯤ꯫ ꯃꯉꯥꯜꯅ ꯀꯩꯗꯧ ꯍꯦꯟꯖꯗꯣꯏꯅꯣ, ꯊꯣꯡꯉꯨꯒꯦ ꯏꯕꯣ, ꯍꯥꯎꯏ ꯍꯥꯎꯇꯦ ꯌꯥꯝ ꯇꯧꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ꯫ ꯃꯉꯥꯜ ꯀꯤꯆꯟꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯑꯌꯨꯛꯇꯨꯗ ꯃꯤꯠꯈꯨꯕꯤ ꯃꯉꯥꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯕꯦꯝꯃꯅ ꯀꯥ ꯋꯥꯏ ꯇꯩꯕꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯤꯈꯨꯕꯤꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ, ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯇꯣꯝꯊꯤꯟꯗꯤ ꯇꯥꯋꯜ ꯑꯃ ꯁꯦꯠꯂꯒ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯤꯈꯨꯕꯤ ꯎꯕꯗ ꯃꯥꯒꯤ ꯀꯥꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯕꯦꯝꯃꯅ ꯃꯤꯈꯨꯕꯤ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯃꯤꯈꯨꯕꯤꯅ ꯍꯣ ꯇꯥꯃꯣ ꯁꯛ ꯐꯖꯕ, ꯇꯥꯋꯜꯗꯣ ꯇꯥꯍꯧꯗꯅ ꯑꯃꯨꯛ ꯈꯨꯟꯕ ꯉꯝꯃꯣꯏꯀꯣ꯫ ꯃꯉꯥꯜꯁꯨ ꯀꯤꯆꯟꯗꯒꯤ ꯈꯥꯕꯩꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯌꯦꯡꯉꯛꯏ꯫ ꯃꯉꯥꯜꯅ ꯀꯩꯅꯣ ꯉꯟꯇꯥ ꯍꯦꯛꯇ ꯌꯧꯔꯛꯏꯗ, ꯆꯥꯛ ꯊꯣꯡꯉꯤꯍꯦ ꯑꯩꯗꯤ, ꯆꯥꯔꯒ ꯑꯕꯦꯝꯃꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦꯔꯣ? ꯃꯤꯠꯈꯨꯕꯤꯅ ꯌꯥꯏꯌꯦ, ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯕꯦꯝꯃꯅ ꯀꯩ ꯂꯩꯔꯒꯦ, ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯁꯤꯕꯣ? ꯃꯤꯈꯨꯕꯤꯅ ꯀꯩꯅꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣ ꯅꯣꯏ ꯅꯕꯨꯡ ꯑꯅꯤꯁꯦ ꯑꯃꯗꯤ ꯐꯥꯎꯔꯒꯦꯅ ꯂꯥꯛꯏꯅꯦ, ꯅꯪ ꯀꯥꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯕꯦꯝꯃꯅ ꯌꯥꯏꯌꯦ ꯆꯪꯁꯦ꯫ ꯑꯅꯤꯗꯨ ꯑꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯃꯤꯈꯨꯕꯤꯅ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯑꯕꯦꯝꯃꯅ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ꯫ ꯃꯤꯈꯨꯕꯤꯅ ꯅꯪ ꯔꯣꯍꯤꯠꯁꯦ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯕꯦꯝꯃꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯃꯤꯈꯨꯕꯤꯅ ꯈꯨꯝꯗ ꯈꯨꯝꯃꯣ꯫ ꯑꯕꯦꯝꯃꯅ ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯤꯈꯨꯕꯤꯅ ꯑꯗꯣ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ 5 ꯍꯥꯏꯔꯛꯑꯣ꯫ ꯑꯕꯦꯝꯃ ꯃꯤꯈꯨꯕꯤꯒꯤ ꯃꯇꯧꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯇ꯭ꯔꯦ꯫ ꯃꯤꯈꯨꯕꯤꯅ ꯑꯁ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯍꯦ, ꯑꯗꯨ ꯈꯛꯇ ꯌꯥꯔꯣꯏꯌꯦ, ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯪꯈꯣ, ꯃꯥꯅ ꯅꯪꯕꯨ ꯄ꯭ꯂꯦ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯔꯥ ꯃꯔꯝꯁꯦ ꯊꯤꯒꯠꯂꯣ, ꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯅꯤ ꯌꯦꯡꯈꯣ꯫
ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯥ ꯃꯨꯟꯅ ꯈꯟꯈꯣ ꯅꯪ ꯅꯠꯇꯅ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯀꯣꯏꯗꯕ꯭ꯔꯥ ꯈꯪꯗꯣꯛꯈꯣ ꯅꯪꯉꯣꯟꯗ ꯃꯇꯝ ꯀꯌꯥꯝꯅ ꯄꯤ ꯀꯌꯥꯝ ꯀꯦꯌꯔ ꯇꯧꯏ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯧꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯁꯥꯎꯒꯅꯨ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯏꯚꯟ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯑꯩ ꯊꯥꯖꯩ ꯑꯕꯦꯝꯃ ꯇꯞꯅ ꯀꯅꯥꯅꯣ ꯃꯤꯈꯨꯕꯤꯅ ꯃꯗꯨꯗꯤ ꯅꯣꯡꯃ ꯑꯩ ꯍꯥꯏꯕꯤꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯗ꯭ꯔꯤ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯃꯔꯨꯞꯅꯦ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯕꯦꯝꯃ ꯅꯪ ꯆꯦꯛꯁꯤꯜꯂꯣ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯕꯁꯨ ꯀꯥꯏꯗꯦꯗ ꯌꯥꯔꯦ ꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤ ꯊꯣꯛꯑꯁꯦ ꯃꯄꯥꯟꯗ ꯂꯥꯛꯑꯣ ꯃꯤꯈꯨꯕꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯕꯦꯝꯃꯗꯤ ꯃꯤꯈꯨꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯆꯜꯂꯝꯂꯤꯕ ꯄꯥꯎꯈꯣꯡ ꯑꯉꯥꯡ ꯑꯣꯏꯕꯒ ꯃꯀꯣꯛ ꯃꯃꯩ ꯆꯞꯈ꯭ꯔꯦ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯄꯒꯨꯝ ꯇꯧꯏ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯔꯣꯍꯤꯠꯀꯤ ꯃꯦꯁꯦꯖ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯉꯔꯥꯡ ꯊꯥꯕ ꯃꯦꯁꯦꯖꯇꯨꯐꯥꯎ ꯔꯤꯄ꯭ꯂꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯈꯨꯕꯤ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯀꯤꯆꯟꯗ ꯆꯪꯉꯛꯏ ꯃꯤꯈꯨꯕꯤꯅ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯇꯥꯃꯣ ꯅꯨꯡꯁꯤꯕ ꯃꯉꯥꯜꯅ ꯏꯍꯦ ꯇꯥꯃꯣꯗ ꯂꯦꯞꯄꯣ ꯀꯧꯕꯗꯣ ꯃꯅꯤꯡꯗꯩꯗꯣ ꯐꯠꯇꯦꯀꯣ ꯍꯋꯥꯏ ꯊꯣꯡꯉꯤꯅꯦ ꯀꯥꯡꯍꯧ ꯑꯃꯒ ꯃꯤꯈꯨꯕꯤꯅ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯇꯥꯃꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤꯁꯦ ꯃꯉꯥꯜꯅ ꯑꯌꯥ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯄꯜꯂꯛꯀꯅꯨ ꯍꯩꯅꯗꯦꯃꯦ ꯃꯤꯈꯨꯕꯤꯅ ꯏꯁ ꯑꯃꯗꯨꯅ ꯀꯧꯔꯗꯤ ꯌꯥꯗꯣꯏꯕ ꯃꯉꯥꯜꯅ ꯑꯗꯨꯗꯤ ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯣ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯆꯥꯔꯁꯤꯔꯣ ꯃꯤꯈꯨꯕꯤꯅ ꯇꯥꯃꯣ ꯑꯃꯗꯣ ꯀꯩꯕ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯊꯣꯔꯛꯇ꯭ꯔꯦꯅꯦ ꯑꯩꯅ ꯇꯥꯋꯦꯜ ꯇꯥꯍꯧꯅꯤꯅ ꯂꯛꯅꯔꯨꯕꯗꯒꯤ ꯃꯉꯥꯜꯅ ꯆꯥꯛ ꯆꯥꯁꯦꯅ ꯑꯝꯇ ꯀꯧꯔꯨꯆꯣꯆꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯊꯥꯗꯔꯝꯃꯣ ꯃꯤꯈꯨꯕꯤꯅ ꯆꯩꯔꯛꯑꯗꯤ ꯇꯥꯃꯣꯗꯤ ꯆꯩꯔꯣꯏ ꯈꯪꯉꯦꯕ ꯅꯠꯇ꯭ꯔꯣ ꯃꯉꯥꯜꯅ ꯃꯥꯁꯨ ꯆꯩꯔꯣꯏꯅꯦ ꯑꯝꯇ ꯂꯛꯅꯔꯨꯆꯣ ꯃꯤꯈꯨꯕꯤꯅ ꯇꯣꯝꯊꯤꯟ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯊꯣꯡ ꯊꯤꯜꯂꯤ ꯍꯣ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣꯅꯦ ꯑꯁꯤ ꯑꯉꯥꯡꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯍꯨꯟꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯣ ꯊꯣꯡ ꯂꯣꯟꯗꯕꯅꯦ ꯆꯪꯉꯛꯑꯣ ꯃꯤꯈꯨꯕꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯤꯈꯨꯕꯤꯅ ꯀꯩꯅꯣ ꯇꯥꯃꯣꯗꯤ ꯃꯄꯥꯟꯒ ꯊꯣꯔꯛꯇꯦ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ ꯇꯣꯝꯊꯤꯟꯅ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯃꯄꯥꯟ ꯊꯣꯔꯛꯑꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯈꯨꯕꯤꯅ ꯏꯁ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯩ ꯂꯥꯛꯏꯁꯦ ꯀꯩꯝꯇ ꯊꯧꯁꯥꯗꯕꯅꯤꯅꯦ ꯍꯥꯏꯁꯤꯅꯗꯤ ꯇꯣꯝꯊꯤꯟꯅ ꯏꯍꯦ ꯑꯗꯨꯏ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯤꯠꯈꯨꯕꯤꯅ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯩꯕꯨ ꯊꯤꯕ꯭ꯔꯣ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯣ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯁꯤꯅ ꯆꯠꯂꯣꯍꯦ ꯍꯩꯅꯗꯦ ꯇꯣꯝꯊꯤꯟꯗꯨ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯤꯠꯈꯨꯕꯤ ꯅꯣꯛꯂꯒ ꯀꯩꯒꯤꯅꯣ ꯆꯦꯜꯂꯤꯗꯨꯕꯣ ꯉꯥꯏꯈꯣ ꯇꯥꯃꯣ ꯁꯛ ꯐꯖꯕ ꯇꯣꯝꯊꯤꯟꯗꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯇꯣꯝꯊꯤꯟꯅ ꯃꯉꯥꯜ ꯑꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎ ꯃꯥꯜꯂꯦꯍꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ ꯃꯅꯥꯛꯇꯒ ꯂꯩꯗꯧ ꯀꯤꯖꯩꯌꯦ ꯃꯉꯥꯜ ꯅꯣꯛꯂꯒ ꯀꯩꯗꯧꯔꯛꯑꯒꯦ ꯅꯪꯅ ꯆꯦꯜꯂꯛꯏꯁꯤꯅ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯂꯥꯏ ꯅꯠꯇꯤꯌꯦ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯣ ꯇꯣꯝꯊꯤꯟꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯉꯥꯎꯕꯤꯅꯤꯀꯣ ꯏꯖꯠꯀ ꯃꯥꯡꯍꯟꯗꯧ ꯃꯥꯜꯂꯛꯑꯦ ꯈꯔ ꯊꯨꯅ ꯆꯥꯛ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯝꯇ ꯃꯉꯥꯜꯅ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯨ ꯏꯆꯜꯒꯨꯝꯕꯤꯅꯤ ꯀꯩꯅꯣ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯇꯣꯝꯊꯤꯟꯅ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯍꯦꯟꯖꯤꯟꯅ ꯈꯟꯗ ꯌꯥꯔꯤꯕꯣ ꯑꯩ ꯀꯥꯗ ꯆꯪꯉꯛꯑꯒ ꯇꯥꯃꯣ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯁꯛ ꯐꯖꯗ꯭ꯔꯣ ꯅꯪ ꯄꯥꯝꯗ꯭ꯔꯣ ꯀꯥꯏꯅ ꯁꯤꯕꯨ ꯉꯥꯎꯗꯦ ꯍꯥꯏꯒꯦꯔꯣ ꯅꯨꯄꯥꯗ ꯉꯥꯎꯕꯤ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯃꯁꯛ ꯑꯁꯤꯒ ꯄꯥꯝꯗꯨꯝ ꯄꯥꯝꯃꯨꯏ ꯑꯁꯥꯏꯗ ꯇꯥꯔꯝꯃꯦꯅ ꯃꯥꯏꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯖꯅꯤ ꯃꯉꯥꯜꯅ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯅꯨꯍꯦ ꯇꯣꯝꯊꯤꯟꯅ ꯀꯥꯏꯗꯦ ꯍꯥꯏꯃꯟꯕꯅꯣ ꯋꯥꯠꯄꯨ ꯋꯥꯠꯂꯕꯅꯦ ꯑꯩꯈꯣꯏ ꯀꯥꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯔꯛꯇꯦꯅꯦ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯃꯉꯥꯜꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯑꯝꯃꯣ ꯑꯩ ꯌꯦꯡꯉꯨꯒꯦ ꯃꯉꯥꯜꯗꯨ ꯃꯤꯈꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯤꯈꯨꯕꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯐꯣꯇꯣ ꯑꯦꯜꯕꯝꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯉꯥꯜꯅ
ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯍꯦ ꯑꯕꯦꯝꯃꯁꯨ ꯐꯤ ꯁꯦꯠꯈ꯭ꯔ ꯃꯥꯜꯂꯦ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯤꯈꯨꯕꯤꯅ ꯂꯥꯛꯑꯒꯦ ꯁꯨꯝ ꯑꯩꯁꯨ ꯇꯥꯃꯣ ꯍꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯡ ꯇꯧꯕꯅꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨꯀꯣ ꯇꯥꯃꯣ ꯅꯆꯜ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗꯕꯁꯨ ꯌꯥꯏ ꯃꯉꯥꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤꯈꯨꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯅꯪ ꯂꯥꯛꯄꯁꯦ ꯇꯥꯃꯣꯗꯤ ꯅꯨꯡꯉꯥꯏꯌꯦ ꯉꯔꯥꯡꯇ ꯈꯪꯅꯕ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯕꯨ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯃꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯈꯪꯍꯧꯗꯅ ꯃꯤꯈꯨꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯞꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯅ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯔꯛꯏ ꯃꯤꯈꯨꯕꯤꯅ ꯆꯥꯔꯁꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯍꯥꯎꯗꯣꯏ ꯌꯥꯝ ꯃꯥꯜꯂꯦ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯕꯦꯝꯃꯒ ꯃꯤꯈꯨꯕꯤꯒ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯃꯕꯨꯡ ꯑꯅꯤꯅ ꯊꯤꯟꯗ꯭ꯔꯦ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯤꯈꯨꯕꯤꯅ ꯑꯕꯦꯝꯃ ꯄꯨꯟꯁꯤꯁꯦ ꯉꯛꯏꯀꯣ ꯅꯪ ꯑꯩ ꯑꯁꯨꯝꯅ ꯇꯤꯟꯅꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ ꯑꯕꯦꯝꯃ ꯃꯤꯈꯨꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯠꯈꯨꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯆꯣꯠ ꯆꯣꯠꯅ ꯀꯞꯄꯒꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯕꯦꯝꯃꯅ ꯃꯤꯈꯨꯕꯤ ꯀꯩꯅꯣ ꯀꯞꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯤꯠꯈꯨꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜꯗꯨꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ ꯀꯞꯇꯕ ꯁꯥꯔꯒ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯞꯇꯦꯍꯦ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ ꯑꯕꯦꯝꯃ ꯃꯤꯈꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯑꯕꯦꯝꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯍꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯚꯥꯏ ꯀꯩꯒꯤꯅꯣ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯈꯪꯑꯣꯏ ꯑꯣꯏꯔꯛꯏꯁꯤꯕꯣ ꯃꯤꯈꯨꯕꯤꯅ ꯈꯪꯗꯦ ꯑꯩꯁꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗ ꯀꯞꯇ꯭ꯔꯦ ꯌꯦꯡꯉꯣ ꯀꯞꯄ꯭ꯔꯅꯦ ꯃꯤꯈꯨꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯕꯦꯝꯃꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯕꯦꯝꯃꯅ ꯅꯪꯗꯤ ꯅꯆꯤꯟꯗꯣ ꯕꯗ꯭ꯔꯦꯡ ꯕꯗ꯭ꯔꯦꯡ ꯉꯥꯡꯂꯒ ꯍꯦꯟꯅ ꯄꯛꯆꯩꯌꯦ ꯃꯤꯈꯨꯕꯤꯅ ꯑꯕꯦꯝꯃꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯑꯁꯦꯡꯕꯩꯔꯣ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯑꯕꯦꯝꯃ ꯔꯣꯍꯤꯠ ꯄꯜꯂꯛꯄꯗ ꯑꯕꯦꯝꯃ ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯗꯨꯕꯨ ꯔꯣꯍꯤꯠ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯤꯈꯨꯕꯤꯅ ꯅꯣꯏ ꯁꯥꯏꯁꯤꯗ ꯂꯩꯔꯦ ꯋꯥꯔꯤ ꯁꯥꯍꯧꯔꯣ ꯑꯩ ꯀ꯭ꯂꯥꯁ ꯆꯪꯂꯝꯃꯒꯦ ꯃꯤꯈꯨꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯔꯣꯍꯤꯠꯇ ꯄꯩꯅ ꯌꯦꯡꯂꯝꯃꯒ ꯀ꯭ꯂꯥꯁꯇ ꯆꯪꯈ꯭ꯔꯦ ꯔꯣꯍꯤꯠꯅ ꯑꯕꯦꯝꯃ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯁꯣꯔꯤ ꯉꯔꯥꯡꯗꯣ ꯑꯩ ꯊꯕꯛ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯍꯧꯒꯠꯄꯁꯨ ꯑꯃꯨꯛ ꯊꯦꯡꯉꯦ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯛꯀ ꯆꯥꯗꯕꯤ ꯁ꯭ꯀꯨꯜꯗ ꯆꯦꯜꯂꯛꯑꯕꯅꯦ ꯑꯕꯦꯝꯃꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯔꯣꯍꯤꯠꯅ ꯑꯗꯣ ꯃꯤꯈꯨꯕꯤꯒ ꯅꯪꯒꯗꯤ ꯀꯃꯥꯏ ꯂꯥꯛꯃꯤꯟꯅꯩꯕ ꯑꯕꯦꯝꯃ ꯔꯣꯍꯤꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦ ꯔꯣꯍꯤꯠꯅ ꯑꯣ ꯀ꯭ꯂꯥꯁ ꯆꯪꯉꯗꯣꯏꯔꯣ ꯑꯕꯦꯝꯃꯅ ꯆꯪꯂꯁꯦ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯄꯨꯜꯂꯁꯦ ꯔꯣꯍꯤꯠꯅ ꯍꯣꯏ ꯆꯪꯉꯣꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯔꯣꯍꯤꯠꯅ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯄꯗ ꯃꯥꯒꯤ ꯕꯦꯟꯁꯇ ꯑꯁꯨꯝꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯊꯥꯔꯒ ꯊꯅꯝꯃꯤ ꯑꯥꯏ ꯂꯚ ꯌꯨ ꯑꯗꯣ ꯀꯧꯗꯤ ꯀꯧꯔꯛꯀꯅꯨ ꯔꯣꯍꯤꯠꯅ ꯃꯤꯈꯨꯕꯤꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯤꯈꯨꯕꯤꯗꯤ ꯈꯖꯤꯛꯇꯐꯥꯎ ꯔꯣꯍꯤꯠꯇ ꯌꯦꯡꯂꯝꯗꯦ ꯁꯣꯝꯗ ꯑꯕꯦꯝꯃꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯒ ꯈꯜꯂꯝꯃꯤ ꯔꯣꯍꯤꯠꯀ ꯃꯤꯈꯨꯕꯤꯒꯁꯦ ꯉꯔꯥꯡ ꯐꯥꯎꯗꯤ ꯐꯖꯅ ꯀꯧꯅꯔꯝꯃꯤ ꯉꯁꯤꯗꯤ ꯀꯔꯤꯝꯐꯥꯎ ꯍꯥꯏꯅꯗꯅ ꯆꯪꯈ꯭ꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯦꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤ ꯀꯣꯏꯅꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇꯦ ꯃꯤꯈꯨꯕꯤꯅ ꯉꯁꯥꯏ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨꯗꯤ ꯃꯥꯟꯗꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯐꯅꯕ ꯍꯥꯏꯕꯤꯕ ꯃꯥꯜꯂꯤꯗ ꯌꯦꯡꯕ ꯇꯥꯔꯦ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯒꯥꯏꯂꯨꯏꯅ ꯀꯩꯅꯣ ꯃꯪꯂꯤꯗꯨꯕ ꯑꯕꯦꯝꯃ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ